सेंसस तौरप तारगदी मधु अचुंब सेंसस की कंडक्ट अचुंब सेंसस की डाटा ओइरोय 2001 अमसुंग 2011 दा लेगिबा कंट्रोवर्शियल ओइबा अदुगुंबा सेंसस रिपोर्ट डाटा दुदगी हेन मैनिपुलेटेड ओइबा वैलिड ओइदबा अकोगी डिकेडल पॉपुलेशन ग्रोथ टू अननेचुरल ओइबा एबनॉर्मल ओइबा याम साथीने हेन खुदोंग थीबा अदुगुंबा ओइगनी अदुना अइना हाइजनिंगिसी अइना हानसी मतंगदा प्रोटेस्ट अमसु आई लनाय होइना तौजगी को अदा अइना हाइजनिंगिसी कैनोबु इलीगल इमिग्रेंट्स सिंगसी याउंगा करिगुंबा सेंसस से तौरबा अदुबे तारदी मखोरुमदा अचौबा खुदोंग चाबा अमा पीरे मदुदी इलीगल इमिग्रेंट्स सिंगसी भारत की बोनाफाइड ओइबा सिटीजन अमा ओइरकननबगी मखोइबु लीगलाइज तौननबा मखोइबु लेजिटिमाइज तौननबगी खुदोंग चाबा अमदी पीरेबा अदुबे तारगदी करिगुंबा हंदकिसिदा कोइन चाही अमानि सिदा कोइन थेंगनदौरिबा यामना लैबाकसिगी तुंगी मिरोलगे मजुं खुनाई सिगी तुंगदा यामना मरोइबा तांकक खरा आदि इंडिया की इलेक्शन की सिस्टम दा लॉ दा अकोरम दा चाही लिसांग सिना वाहौगदो खरदी लेरे अखोइ मांगदा तारग लेरे मदुदी कैनो हाबु सेंसस तौबसिम नंबर 1 विदाउट प्रॉपर फिल्टरिंग अखोगी इलीगल इमिग्रेंट सिंगसी इन्फ्लक्स तौरब सिंगसी मपुंग फाना फजना फिल्टर तौद्री फाव मखोइसे खंदोक्त्रिङेदा कैगुम सेंसस तौसिनग्रबा होय सेंसस तौगिबसिना मरम ओरकांदा इलीगल इमिग्रेंट सिंगबु भारत की बोनाफाइड ओइबा सिटीजन अमनी हाइना कन्फर्म तौबुदी यादे तोइगुम सुंग मखोगी अहानबा स्टेप ते लानसिनग्रनी मखोइसे लीगल ओइबा बोनाफाइड सिटीजन ओइरकननबगी तंजा अमदी फंग्रनी अदुदगिदि अमुका 2026-27 स्वाइदैसिदा मुका डेलिमिटेशन जो मुक लाकदौरे अदुइदी ngसाइगी इलीगल इमिग्रेंट सिंगसी याउना कैगुंबा सेंसस की कंडक्ट से तौथोखरबा देन मखोइ सिंगसे मुका मखोइ याउना तौगिबदुना मुका अखोगी इलेक्टोरल रोल दा मखोगी मिंगसे मुक चंगक तारदी मदुदैदुदा डेलिमिटेशन तौबा तौगिबा तारगदे अखोगी डेमोग्राफिक दा अमसुंग सोशियो पॉलिटिकल अखोगी मसिगी अचौबा चाइथेंग अमदे अखोइ नंगंग लेहौरनी मसिना तुंग कोइना लमदम सिगी इंडिजिनस पीपल सिंगी येलो प्रूफ सिंगी इकोनॉमी येलो प्रूफ सिंगी पॉलिटिक्स की लैंगाक लोन की अचौबा हक मत्तना अखोइसी येलो प्रूफ सिंगी मांगिबा याबगी अकीबदु लानी अदुना स्वाइदैसिदा अखोइ तुमिना लैथोकफम थोकते लेपा ngमख्रबरा नत्रगना थिंगबा ngमख्रबरा हाबिगी पोसे हौजिक फावा ngमदब हाइबा तारे मसिमंगनसो अखोइगी थोइबा 2023 की अखोइगी इरांग सिदा हाइबा तारे मसिदा इलीगल इमिग्रेंट्स सिंग चंगसिलपगी पोचे चाउना लैरि हाइबा तारे मसिदा अखोइगी लोकल लेवल स्टेप से अखोइगी मपुंग फाना हंतक्ति इंप्लीमेंट तौबा ngमगनी हाना खनबिब्रा हौजिक हौजिकसो अखोइ प्रेसिडेंस रूल थमगसु लैरिबनी मणिपुरदा कोगा लाकदोरिबा अगस्त की 13 ददी प्रेसिडेंस रूल से था तरक मपुंग फाबा ओइगदरबनी ओजा कमाय थमिनिगे हार मक्तदा कई नॉर्थ ईस्ट विंडो की नॉर्थ ईस्ट डायलॉग को मियेंग ताबिरिबा इरै चा ख्वाइ पुनमकी मफमदा कोमनजरी खुरुमजरी अदुगा आइगी नाव अमसुंग अखोगी ngasiगी एंकर इकाय खुनबु चरी हौजिकी हंदक किसी होय यामना नरांग मणिपुर गवर्नमेंट की थोखिबो ऑर्डर सी आई साइ माइकैदिगी यामना नुंगाई याम तरामना ओई तबुतबु मसिगी पोटसी हंदक असमदा मसी खरनी सिदा असमदा इलीगल इमिग्रेंट सिंगसी इविक्शन तौबगी तांथोकपगी पोट अमदी याम कन्ना चंगसिले हाइतारे असम की चीफ मिनिस्टर कनुना तौरकांदा अदेदा असमदगी इविक्शन तौरकपसिदा मखोइगी इन्फ्लक्स तौरगा लेरंबा इलीगल इमिग्रेंट सिंगसी अतो अतोप युमथंगनबा स्टेट सिंगदा चथोकनगिबा हाइतारे मखोइ सिंगसी अतो अतोपा से खुदम मोइना नागालैंड की मखोइगी कनोना कनो तौरकांदा मोइना हान ऑर्डर अम थोई नागालैंड की मखोइगी जॉइंट कमिश्नर हेडक्वार्टर ऑफिस ऑफ द कमिश्नर नागालैंड कोहिमा को सिदा थोई सी मखोइगी इविक्शन सी असम की इलीगल इमिग्रेंट की इविक्शन सिना डायरेक्ट सिंपल मखोइ असम स्टेट की गवर्नमेंट की सिगुंबा पाइखलकपसिना मरम ओरकांदा नागालैंड की टेरिटोरी दा चंगसिलकदबा इलीगल इमिग्रेंट सिंगसी फजना सर्विलेंस तौननबा मखोइ सिंग अदु चंगसिलक्तननबगी हाइतारे अदु ngarang na khoi manipur gi thoe adagi ngasi su khoi gi meghalaya gi
makoi order makti udari chief minister na social media ki khutang da magi post amada district ki deputy commissioner sing da madugi vigilance tauna na ba khona na ba chapchaba action lokhon na ba khona na ba gi madugi keno mathole adaida sida ina panjani ngi keno bu hojiki asam dagi natragana atopa myanmar dagi nauna leptana su changsilai ngarang nahani koi kuidringi da su mizoram da mi lising mari manga changak pagi madugi muk thingna na ba mizoram government sine yam kan hona bagi pot am su lei buko ada in thamjani ngi si koi manipur gi oina di hojik changsilak nana bo honari ba paikhalai ba no bo step si su yam phai taram no oi masi tawbam thoi adu khwai dagi luri badi ai khoi gi di hana na changak khraba sing se kudam oina 1962 gi Myanmar gi makoi gi civil war haitare madugi matamda gi hongna khoi gi manipur da suksoi choidana makal masing yam changrabani 1988 ki uprising august ki tangni pan da su amuka changrabani adi 2021 dai horogo hojik phaw leptna sathari ba makoi gi Myanmar gi military junta amasung makoi gi state singi koi armed military group sing haitare ko makoi gi lam tu munna bagi unrest oiba ngaktaletena lan tongna basina maramor kanda civilian sing si general people sing se lebam chabong khangda badagi sumaina tawraga lakwa sidai sida akoi gi manipur da achauba masigi illegal immigrants singi influx asina maramor kanda manipur da achauba socio-politics socio-economy kuding makta achauba chaitheng piraga leiri haitare 2023 da megi tang ahum dagi thokkiba thoning da bathaudo asimaksu mapung oibadi masigi root cause illegal immigrants singi makoi gi kano thaba popi tharakpa dagi makoi gi su da leiriba am group sing sina makoi gi kano sing ground rule sing kai sing puna maksi violate tor kanda khongaung nar kanda madagi reserve forest ta khaina na bohon rakpa masi massive devastation of the forest kano tor ko kholok si mayam sing sina mar mor kanda thoglei bani aduna hojik aina thamjani si nauna changsilakpa thingna ba paikhalak liba sarkar gi mechanism amsum khoi gi step sing asi yamna phai masi matam punamakta alert oina ngaki order thoga tawbuduna taba matam punamakta throughout the year and the years to come makoi singsi section of vigilant tawrkanda leiba makoi gi lokhatpam thokpa surveillance fajana lokhatpa madudagi di aikoi gi mapung phana makhata na illegal immigrants sing changak pathingna na bagi damakta border fencing se athuba matamda loisinba maduga akoi gi border area gi lambi sing fajana sembi ba aduga madugi border area bungak seliba adugumba akoi gi Assam rifle oigera BSF oigera ade akoi gi state ki force oigera makoi sing adu itatatana patrolling chalaga the international boundary Indo Myanmar international boundary sidagi illegal sing si changak pa yadana na bagi damakta section na mikup na hum sumna mikup na hum sing na yengsinba aduga matik chana mafam chabada khoi gi marang kaina police outpost thamba madugi adagi hujiksu makhoi gi changtok changjin tawriba exit and the entry point sing sida matik chana kaino tawbiba ma changi ana hariba sing si lokhat pasi ngalingai matamdagi lokhol amagadi akoi manipur da changsilaiba illegal immigrants sing si changsilaktabadi yaroi maramdi yumthangnana leiriba Myanmar si tangdu leita da ba phibam amada yamita tatna thoning da ba thawdo atok thokpani na ko adu makoi sing adu som nakanda illegal influx oina natabada akoi gi irang duna maramor kanda refugee gi type da lakpa taragadi akoi gi state sigi chap chaba amasung bharat sarkar gi chap chaba illegal immigrants sing si in akoi gi filter tawnana bagi madu mechanism amagi makhada makoi si mafam chana district level gi oragasu makoi gi detention center singda fajana thambira magadi ngasi akoi gi laibak si da leiriba akoi gi awaba si leiroi haitare 2023 haurakpa adai daidu da oramgani akoi gi mamangi government na akoi gi cabinet subcommittee im semakanda illegal immigrant sing sigi akoi gi biometric longna na ba adagi di makoi khun unauthorized oiba khun mayam singsi krai da leiri khole habna chingba madugi survey haurakpani madu haurukibada numit kharani du da masing yamaba illegal immigrant mayam su thengnagi plus numit kharani du da khun lising amarom ngaya
chamapan 980 something hai tare ko adu maina thengna rakhi adu degi di makha ta na akoi kano toba ya gidre Chochampur da su phi sabam haigadra pulap laisilame habagi adu mai su mayam leigi aduna thengkhang kayarakta Manipur da changa kharibe illegal immigrant mayam sing se duki matik yamna leigrabani habadi ngasi ngarangi paikhala bi step che paikhala tringi dai tare ngasi ngarang chi gi mamang da me gi tang trampan da kogi Ministry of Home Affairs ki maikai dagi so amuka instruction ama lakrabani madudi numit kuntrani gi manungda kogi Bangladeshi ni haina chingnaba amasung Myanmar dagi changsilakba illegal immigrant sing haina chingnaba singsi numit kuntrani gi manungda makogi mari leinaba se chang singsi document singsi verify tawudabani kariguma makoina madu numit kuntrani sigi manungda verify tawdaba taragadi makoi masa gi marum da hanki gedabani madugi da makta deportation taunanabagi madugi power phawbada Ministry Home Ministry na state sarkar sing da madugi power phawbada empower tawdna pi gi ba laigre hai tare madu kayamug yamna thabak ta packet khibano haibadu ngasi bawa koin ubangamde madu thokibo order du instruction du leirakan da ko yam harau gi dubu madugi follow up action sing si mapung phana paikhalak tabana maram orkan da akhoi namung ning ba kai gi hai tare adun hoje akhoi gi mangda tariba tangai phadana lamdam sigi stakeholders sing civil society organizations sing amasung political parties sing irrespective of the koi political gi oiba magi kari haitare ideology principle sing du khajiktang na thaira mehar kanda akhoi amat oina maira paibi ima sing kari sing chhatra gi sangstan sing su kai sing su akhoi illegal immigrant sing se mat athuba matamda Manipur dagi takthok kadabani haiba masigumbo kholao masigumbo step sidi akhoi sanction bam thoi ai hore makha ta ba second round muk thamjerke adu ain hojik first round gi losin jarak pada ina hajaningi se kain wabu Assam da tawraiba irang asina maram orakanda Assam gi eviction du na maram orakanda Manipur chung thangnari ba makhoi gi state sing tongan ba sing da changak pa tare haibagi apprehension du leirakanda paikhalai ba thabak si maru oide habanate maru oi Tagumsung already hana influx tawraga infiltrate tawraga laigraba aikogi kari haitare community singi manung da changsil laga laigraba yum tasin graba kun tasin graba unrecognized oiba kun ta mayam tasin gidana already laigraba singse khandokpa it is more important than hojiki anobai step sidagi di hana gi keno singse khandokpa na hena maru oi masigi mari laina delimitation and the plus census lakpagi se horen second round da thamjege aduna aikoi hana changsin gi singse Howsik locally basman hana changsin gi basingsu yamna specific oiba mechanism am puthokanda masi singsi yam thuna takthokpa aidi home ministry na sumadi apam leirabani na masi dai sidai koi miam punamangna amato oiba wakhalon dai koi apun bo kholao amasung apun bo khongjang ama mathok tai habe se yahan bada hana thamjai okay ozana yam phazan thambi krai koi gi hauji ki akhoi gi paikhalai ba step habe tare thoklai ba order notice te akhoi gi mangjong na akhoi gi changkhraba akhoi gi illegal oina changa khraba immigrants sing du di koi kam do bun habagi potuni masida khoi gi Manipur ILP chana hangadabani habagi matang da koi kholau sing lauraga su lakrabani masida base year gi matang da che na basu dumak laikrabani but hauzik lai ba pose hana changkhraga laikriba sidi kam do goni habagi steps music khana ningai ori base ai matang da khoina khoi gi thokriba notification sida habitare yauriba point amakak ain lokacharabada khoi gi international the interstate amasung interdistrict lariba boundary sing sida khoi gi mikum naum sing na khoi gi lariba khoi gi security force sing sina khoi mikum naum sing na leinabagi damakta duga mitop sing changba matamda khoi gi masak khangdok na bai batare masi changai basina ma ki demographic amadi biometrics lahona bagi pot angkhak su yauri but khoi gi international boundary international border gi matang so border fencing gi matang so achoba issue ama khaksu lai bani but howziki lariba koi gi illegal immigrants sing changsalak gi chang se koi gi ayambana hill area dani koi changsalak kadori illegal immigrants sing se masi gi makki khudam abu koina howzik thoiba manipuri crisis adumak koi gi illegal immigrants sing se karom dagi changai habasagum adumak mayam nasu khangnar pot am khangni but howziki lariba international boundary amadi interstate inter district boundary sing da koi mikum naum sing na leigatabani habagi koi gi order amakak yauri command amakak yauri masina kadai fawba khoi lairiba khoi deploy toriba security force singsuna mapung fana pangthupang ngamadagi habagi pot amkhak sulai bani ozana ngasai panbi ba dumaina khoi lakadori ba 2026 adi khoi census thibagi pot amkhak sulakadori mani masida delimitation gi process khoi thaong gi manung da loshalo habagi pot mang da notice soki ba sulai bani ozaga mai thamini hojik se chen khoi
international, inter-state and the inter-district boundary singsisu sabchana masigi movement singsi yengchen gedabni illegal immigrants sing chathok chasin tawba thengna ba taragadi aikoi gi makoi du biometric laur kanda mafam chana makoi gi designated haidi location ma da thamaga makoi du akoi gi kari haini deport to we aramatam da deport to godabni ado makoi si hanagi akoi gi general akoi population sing sigi marakta mix to holoi dabani haina yamna mayek sengna kanu tawri hojiki si akoi gi sarkar gi machinery sing hai tare border area scenery ba Assam Rifles and the forces sing adagi civil machinery sing si thamoi sengbam darkar le haidi in the larger interest of our nation akoi jati sigi akoi laiba country sigi the kalakan thamoi sengbam mathau tai thamoi sengakan de hari sing si thabak oina pangthokpa kaisu yamna idi luro eng khale the flood lighting system adagi ojik akoina masi kitang sarkar na su khara serious lobum thui ada hojik sidai sida akogi para number 5 ta haitare ko hojik ke si order sida su nongna changsilakani haina khorum da leiriba apprehension si khakta natana hana already changsilaga leigraba sing si su handaki para number 5 sina masigi power si narakanda akogi thidokpa yadoini haitare they say all the deputy commissioners shall continue district level committee shall constitute district level committee with members from the district police to conduct checking at all suspected locations and shall conduct regular review of the same hairi boko ana masidai sida koina asagi hairiba district policing adagi di leiriba district ki level ki committee sina ade para number 7 da so mo hairi task force ma sem go da bani hadana task force sida illegal immigrant sing si makha gi rule sing si follow tawraga koi gi sem go da bani haina amasu yauri masida additional superintendent of the district adugi additional superintendent na leader oiba ade dc gi office tagi sdc dagi tadaba officer amana madu kanu tawba yauba amasung Assam Rifles BSF CRPF team leader dugi desire matung ina makoi gi khalakanda biometric staff sing su yaurakanda tawgodabane na hairi ko adna hoje koi gi Manipur da chenga sagi chana habi gi baduda hoje koi gi Manipur khwadi gi luri je keno bu Mizoram da illegal immigrant masing kayam lai habse moi khange chapchana figure wise ko digit wise khange haitare adagi di akoi Manipur da di changakpagi lambi si ahan bada open oina leiraba India amsung Myanmar gi fencing leitaba open oina leiraba akoi boundary si dei so muk changae masida changakpada khudong cha da akoi di entry si yamgre entry point si Mizoram da hana changjin graga Mizoram rom da gi amuka Manipur rom da so muk laiba si 2012 11 12 adai da Mizoram da akoi na sum phangbo report ki matung ina Mizoram da illegal immigrant makoi na refugee hai moi si chawrak na mi lising humdra muk tagina lak muk layena matam dugi report ta phangi adabu handak 2023 24 si dadi makoi gi report si moi da huji huji lai sing arang na handa su hai gi da mi lising kunthra ni thoiga chamri ga maudra subject to correction ko adumaina hai nearly kanu milising control doi mu adumaina hai aduna akoi da changak pusi ngasai gi 2011 12 te Mizoram da lerami ba milising humdra mukta gina lak amarom se hojik mo khoi lising kunthra ni toi humdoi mukta ngaira abanina sidai su milising kunthra ni fu yang khai muki chang amuka su Mizoram da gi mayeng tagri bo mase akoi Manipur da su changai yamaru ina haitare ko aduna asom international boundary dei su changakpa ade akhoi ge sigi state chidegi somuka thangnari bi state chidei somuk changakpa aduna masidei chidanga sagi ichana panbi gi buda akhoi gi state amaga inter state ani gi keno sida masigi chap chaba keno si prevent tawnana ba siguma movement si prevent tawnana ba hujikak ta lakpasi phai sisu adu hana degi mamangi matam dagi masi tawrumba taradi ngasi akhoi da leiriba illegal haidi masing thingam dana changsil laktana thoiba pam taba thawdo athok mayam sing si tho moi adu bo haugi badu akhoi na chaibam thoktre hojik leiriba pot sidai sida akhoi lokhatpham thokpa
ꯑꯩꯈꯣꯏꯒꯤ suitable ꯑꯣꯏꯕ effective ꯑꯣꯏꯕ mechanism ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ already influx ꯇꯧꯔꯒ ꯂꯩꯔꯕ illegal immigrants-ꯁꯤꯡꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯈꯟꯗꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯀꯤ ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ order ꯑꯁꯤꯒꯤ para number 5 ꯑꯃꯁꯨꯡ para number 6 amasung pera akoigi 7 masi singse phajana effectively thabakta integrity leina honest oina sincerity leina akoigi nation sigi interest tawragadi hosigi changsilaga leigirwa karawai da changsilaga leiramgani habigi suspected location singsida changsilaga madugi regular oina changnaina madugi kenosi tawgodabni haibasi district level akoigi committee sina makoigi mathausi conduct tawgodabni adi akoigi chingnaba mafam singdu da illegal immigrant kyam yam leire habisi chingnaba si keno tawgodabne na yauri haitare aduna adagi amuka kenosi da su si para number 6 sibudi border pass system leiriba entry and the exit points sida makoigi regularly monitor tawgodabni hai makoigi hojiki kilometer asu adudagi de amuka makoigi leifam thokpa overstay oina makoigi leifam thokko nimit akangna ba piri dana ko mamangi akoigi order mana madugi du dagi kyam chondana leire ga haibasi misa makoni yengubo yaba natte magwaidi masigi panari ba akoigi keno singduna akoigi Assam rifle adudagi di BSF and the civil officer akoigi keno machinery singduna panabi gadabni masigu masing yam section na tawbiba machangi aduna sidai sidai koina koirom da koi pungningda keno mak ikokok ta pot ama leiri se kai gino babu adai de du da leiri ba civil officer singsi makoigi same community singdugi mi oye yam lure ise ko adudagi di Assam rifle se su hoi kyamu yam chumi bono ekorom da madugi chingnaba mayam amani phangi madudi handaki lan se da su Assam rifle singsina mabukchel sengna neutral oina tawdabida amada side ta tongsilakanda side naiba michang mikhai naibagi pot ama tawbasi maduna makhoi sina su matamoi sengna tawramagadi akoi manipur dang asi leiriba illegal immigrant ki khudong thiba akiba si leiramoi adagi hojiki task force sina su phajana tawbam thoi hojiki para number 5 ka para number 7 siga phajana illaga tawba matamda akaknaba matam kharada aikogi kari haini khara serious oina khara kano oiba mongda robust oiba mongda masi changsin ba taragadi ai manipur dagi illegal immigrant singsi athu matamda khandokpada achobu upai oigani aduga aina amtanga thamjani isi kaino babu ngasai akogi chana su panbigre April ki tang 1 2026 tagi census haunanaba madugi house listing and the village survey hai tare ko masi haunanaba gi instruction chu thokre aduga 2027 gi March ki tang 1 dagi oramani amuka miko thibagi amuka second phase da changjilaka duise ana hojik hariba illegal immigrants si nauna changak pabu orasu hana changak maruena hana changak khiba amasung nauna changak pa makoi sing asi manipur dagi mapung phana identify tawraga masak khangdoga detection tawraga either makoi maramda halangiba natragana detention center da mapung phana thamaga makoi si masak khangdokpa loidring haida census tawrakpa taragadi madu achumba census ki conduct ama achumba census ki data ama oiroi 2001 amasung 2011 da leigiba controversial oiba adugumba census report data adudagi hena manipulated oiba valid oidaba akoigi decadal population growth to unnatural oiba abnormal oiba yam sathine hena khudong thiba adugumba oigani aduna aina hajaningi aina hansi matangda protest amasu ai lanai hoina tawjagi ko ada aina hajaningi ji kaino bu illegal immigrants si yaunga karigumba census se tawraba adu betardi makhorum da choba khudong chaba ama pire madudi illegal immigrants si bharat ki bona fide oiba citizen ama oirakna bagi makoi bu legalize tawnana ba makoi bu legitimize tawnana bagi khudong chaba amadi pire ba adu betargadi karigumba handak kisida koina chahi amani sida koina thengna dawriba yamna laibak sigi tungi mirol ge musum khunai sigi tungda yamna maroi ba tangkak khara adi india gi election gi system da law da akorum da chahi li sang chena wa hawga do khara di leire koi mangda targa leire madudi kaino abu census to busima number 1 without proper filtering
ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯁꯤ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯕꯁꯤꯡꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯖꯅ ꯐꯤꯜꯇꯔ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏꯁꯦ ꯈꯪꯗꯣꯛꯇ꯭ꯔꯤꯉꯩꯗ ꯀꯩꯒꯨꯝꯕ ꯁꯦꯟꯁꯁ ꯇꯧꯁꯤꯟꯈ꯭ꯔꯕ ꯍꯣꯏ ꯁꯦꯟꯁꯁ ꯇꯧꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯚꯥꯔꯠꯀꯤ ꯕꯣꯅꯥꯐꯥꯏꯗ ꯑꯣꯏꯕ ꯁꯤꯇꯤꯖꯟ ꯑꯃꯅꯤ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯕꯗꯤ ꯌꯥꯗꯦ ꯇꯣꯏꯒꯨꯝꯁꯨ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯇꯤ ꯂꯥꯟꯁꯤꯟꯈ꯭ꯔꯅꯤ ꯃꯈꯣꯏꯁꯤ ꯂꯤꯒꯦꯜ ꯑꯣꯏꯕ ꯕꯣꯅꯥꯐꯥꯏꯗ ꯁꯤꯇꯤꯖꯟ ꯑꯣꯏꯔꯛꯅꯅꯕꯒꯤ ꯇꯟꯖꯥ ꯑꯃꯗꯤ ꯐꯪꯈ꯭ꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯀ 2026-27 ꯁ꯭ꯋꯥꯏꯗꯩꯁꯤꯗ ꯑꯃꯨꯛꯀ ꯗꯦꯂꯤꯃꯤꯇꯦꯁꯟꯁꯨ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯏꯗꯤ ꯉꯁꯥꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯁꯤ ꯌꯥꯎꯅ ꯀꯩꯒꯨꯝꯕ ꯁꯦꯟꯁꯁꯀꯤ ꯀꯟꯗꯛꯁꯤ ꯇꯧꯊꯣꯛꯈ꯭ꯔꯕ then ꯃꯈꯣꯏꯁꯤꯡꯁꯤ ꯑꯃꯨꯛꯀ ꯃꯈꯣꯏ ꯌꯥꯎꯅ ꯇꯧꯈꯤꯕꯗꯨꯅ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯃꯈꯣꯏꯒꯤ ꯃꯤꯡꯁꯦ ꯑꯃꯨꯛ ꯆꯪꯉꯛꯄ ꯇꯥꯔꯗꯤ ꯃꯗꯨꯗꯩꯗꯨꯗ ꯗꯦꯂꯤꯃꯤꯇꯦꯁꯟ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯇ ꯑꯃꯁꯨꯡ ꯁꯣꯁꯤꯌꯣ ꯄꯣꯂꯤꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯅꯪꯉꯒ ꯂꯩꯍꯧꯔꯅꯤ ꯃꯁꯤꯅ ꯇꯨꯡ ꯀꯣꯏꯅ ꯂꯝꯗꯝꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ इकोनॉमी येलो फुरुप सिंगी पॉलिटिक्स की लेंगालोन अचौबा हक मत्तना अखोइसी येलो फुरुप सिंगी मांगिबा याबगे अकीबदु लानी अदुना स्वाइदैसिदे कोइ तुमिना लैथोकफम थोकते अइना हुजिकसी पार्लियामेंट की फमिबा मनुंगसु ओइको मसिगी खुदोंग चाबा लौजरकांदा अइना अखोइगी हुजिक मणिपुर की इनर अमसुंग आउटर दगी चटपिगिबा एमपी सिंग अमसुंग राज्य सभा की एमपी अखोइ निंगथौ लैसेंबा सना जावबा ओजाबी मोल अमसुंग अल्फ्रेड अंगम मखोरोमदा अइना यामना हम्बली अइ अपील अमा तौनिंगी मदुदी हुजिकी manipur census tauba taragadi illegal immigrant sing se hana khandok kadabani illegal immigrant khandok pa loidringeida census tauba sima yaroi dabani haibasiba ya mayek sengna parliament ta pukhalhaningi aduga hariba illegal immigrant sing se khando matungda census tawrakanda madugi tawbam thokpa akoi gi proper filtration tawro matungda phangakpa census ki report to the yumpham oiraga अखोना डेलिमिटेशन तौरप तारगदी अखोय डेलिमिटेशन की मायोक तलैब नते मदुगी कैनो तौबम थोई 2001 अमसुंग 2011 दा फंगिबा अखोगी चिंगी सब डिवीजन सिंगदा अखोगी हो हाइगलखिबा डिकेडल पॉपुलेशन ग्रोथ सी भारत की ओइना लैरिबा 2021-22 अदाइदनी एवरेज ओइबा पॉपुलेशन ग्रोथ लैरिसे अखोगी प्लेन की हाइबदी वैली की डिस्ट्रिक्ट मतमदुदा ओनली 18% खक्तनी आइदी पॉपुलेशन ग्रोथ रेट से अदुगा मतमदुदा 2001 सिदा मकोगी हिल की सब डिस्ट्रिक्ट मापनदा लैरिसी सब डिवीजन मापनदा लैरिसीदी मिनिमम द 47 ग्रोथ रेट से पॉपुलेशन ग्रोथ रेट से अदुगा मैक्सिमम द 169 यौरिनेबको अदु टोटली मसी नेचुरल ओइदे मदुना मसीगुम्बा पोट असि लैग्रकांदा अखोगी सेंसस सु मुक तौरबा डेलिमिटेशन सु मुक तौरगदी अखोगी येलो प्रूफ से लोक्तुनरगा हातोक नननबा नमथनननबा मणिपुर दगी सिंग अमसुंग तमगी येलो प्रूफ सिंग एबोरिजिनल ओइबा अखोगी इंडिजिनस प्रूफ से मुथत नननबगी लोक्तुनबने हाइना आइगी मोटदी दुमाइना लौजै कोई ओजारंग साइजो हाइबिकिरबा कोई इलीगल इमिग्रेंट्स सिंगसिना कोई मसिंग थिंगमदना चंगसला कांदा कोई मिकोक थिबदा यावसलकपगी पोट अंखकी मतंग पनबिकिबदो मसिगी अखोगी खुदम सिंग हाइदार अखोगी थोइबा मणिपुर की कॉन्फ्लिक्ट सिगा मरी लेना हाइबदार अखोगी मणिपुर की कॉन्फ्लिक्ट यामना चाउना अखोगी चेन्नई हाइना हारिबा अखोगी लीडर हाइबदार अखोगी कुकी मिलिटेंट की लीडर्स अखोगी मेनमा मचानी हाबिगी पोट अंखकसु अखोई पल्ली मसिदा अखोगी मसिना ताकपदी इलीगल इमिग्रेंट्स सिंग से अखोगी चाही कयादगी चंगसला कांदा मखोगी ओबा तोंगानबा मफम अमा सेमा कांदा लैर मतुंदा इलेक्शन दा याखलकबा इलेक्शन दा कोगी बॉर्डर ओइना याखलकबगी पोट अंखक लैबा मरम दुना हुसकी लैरिबा मणिपुरी कॉन्फ्लिक्ट सिदा कोगी तोंगानबा मखोगी ओबा सेपरेट एडमिनिस्ट्रेशन गा तालकबगी पोट अंखक से लैरिबनी बट अदो इतारगदी कोई इलीगल इमिग्रेंट चंगसलकबगी चांस कोगी चाही अखोइना याम नाहाय तारे चाही ममांगदगी चंगसलकबगी पोट अंखक से लैरबनी बट हौजिकी लैरिबा हौजि अखोई नोटिफिकेशन अंखक थोलै बट ममांगदा सोगी डिपोर्ट तौनबा नत्रग इलीगल इमिग्रेंट चंगसलकबा थिंगनबगी मतंगदा कोगी तोंगान ऑर्डर सिंग नत्रगा स्टेप सिंग लौखटनबगी पोट अंखकसु तौरंगनी हाइना सु खंजै गवर्नमेंट की साइड की सु तौबिरंगनी बट मपुंग फाना कोगी पांगथोकपा ngमखरबरा माइ पाकना तौबा ngमखरबरा हाबी क्वेश्चन सिदनी होजिक लैबसे लाइबा पोसिनदी इलीगल इमिग्रेंट सिंगसिना कोगी मणिपुर दा कॉन्फ्लिक्ट थोलपगी चांगसी ओइरा अबनिना मसिदा लीडर ओरिबसे कोगी मेनमा मचानी हाबी पोट अंखसु लैरबनिना मसि मपुंग फाना इंप्लीमेंट तौबा ngमखिदबगी कोई फॉल ओइदेने होजिक लैरिबसे ओजा कमाय थमिनिगे जन कोगी when the system is fail everything is fail I don't koi manipur ta ise ko aduna
lawmaker sing system aduna effectively sangsilakpa matamda aikogi ngasai koi nauna rojina thambigi ba maitaina oigera ade any community amana oigera system du failure kanda di adu effective asum oiroeba ko maru ori system du mapangan kalan ba system du chumna ilhan ba maduni aduna ngasai gi system du chumakanda di koi chi everything madugi result cha phaba phangdoi ne ba ko aduna hoji koi manipur da leri si thabak paikhali ba executive sing haitare sarkar gi machinery sing si mabukchel sengna tungi khalaga tawwa ma changi masidai sida chawba akhoi gi miyam gi representative sing se makoi gi yamna chawba role leyebo makoi sina thangai sengna tungi mirol gi mityeng sana uba mathau tai tungi mirol gi mityeng sana uba ma mathau tai adugo makoina afava policy semba mathau tai manipur gi assembly da effective oigedaba fruitful oigedaba haidi tung koina chatnaba yaba adugumba policy sing sembi ba mathau tai madu yauruk tarkanda bsm na yengchin jagani DC singna district ki magistrate singna yengchin jagani assam rifle na yengchin jagani hairagadi yaroi makoi sing aduna kana yenga thabak tawgani hairagadi lamdam sida assembly na pass tawrakadoriba legislation madugi policy madugi kanu sing adu law sing adu illakanda kanu tawgadoini aduna khwadigi maru oibadi effective oigadaba policy semba effective oigadaba law semba adugi matamdata aikogi manipur gi hojik leiriba illegal immigrant ki issue si solve to ngani 1946 warangani aikogi foreigners act che ko I subject to correction aduna foreigner act kaknasu illegal immigrants sing Indo Myanmar gi boundary phaujil aga manipur da laisin gi basi karigumba aikogi indian gi leiriba law foreigners act to fajana mapung phana properly implement tawrumagadi maduna su sum thingdoine bako aduna akoi se matam gi responsible logdaba haitare yam sengna har kanda matik chana responsible lobham thoi akoi gi pukchel sengna thabak tawbam thoi thangai sengna toksinaba natabide imalai bakbu tungi mirol bu tungi khunai bu ta sengna nungsiba madugi damakta khanjaba adumasu changi thamoi sengna haitare aduna yamna true oiba nationalist ki adugumba wakhalon amagi makhada irei pak sigi tungi mirol gi not only manipur khaki natana irei pak edi country sigi su madugi tawum thoi ena khali aduna hoje koi manipur da lairi illegal immigrant sing si aina sum mamang da su haijagre 1990 95 adoida chin state amasung sangayan region gi manipur ga tainaba jaga si da leigiba chin gi population si nearly 1.5 million habidi mioi lak tar manga rom ne adi 1990 95 soi matam da chap chaba fake and figure di phangde aduni haina makon su pai adu 2014 gi makoi gi Myanmar gi census ma tawgi 2014 gi census si da phangni si chin state ki population si ngasagi 1.5 million leramba mioi lak tara manga rom leramba du mi lak mari ga lising marfu mogdra nearly lak manga rom da handar ep ay makogi military coup gi kai gi tawri ba yam sen bar mar kanda ado itar di chin state ki population si sahi khara du da sahi taramuk hai tare tara mari manga muk ki matam sida mioi lak taramu hantagre mioi lak taramuk si asam da su leram gani mizoram da su changam gani nagaland da su changam gani adu haribe state sing sigi di makogi chap chaba makogi ngaksel thaurang makogi policy sing aduna masak khangna masing khangna lei hai tare adu akoi manipur da di masing khangna leite aduna manipur da lak ne bo hujik leram doisi khun khakta da khun lising ani nga leramani modai du da akoi mi masing si lak lom da lak tare ni pan ai gi chang ai gi wakhal da di mai hengalam do male aduna masi sing si khandong na bo hona bai se arai ba madinate asai koi na rojina hare ngang ga leiba matam nate hoji koi discussion si da tawrga matam nate aduna hoji akoi gi MP sing na parliament ma si effective oiba thaba ma paikhat pa yana na ba
masigi result sima akhoi masi ngangame akhoi masi tawrame haibadu natab ngangame bai gi pukhalami ba potsi athu matam da masigi mahi phangnana ba khara serious hoina erei paki tungi mirol gi khalakanda tungi khuna gi khalakanda furup sigi indigenous people akhoi di picture ba furup ni mi masing yamjada ba adu si sing kanana ba gi damakta khara serious hoina erei paki damakta hoda haningi handaki si laiba irang mayam sida tholaiba siga mari lenana hoji hoji parliament su phami boy benina achauba afaba khudong chaba amani alnai khoi gi laibaki represent the very honorable mp singna maroina khoi lamdam sida hoji assembly su leitere suspension de leirabanina parliament na khoi manipur assembly gi thau puna maksu pairabanina hoji mp singna masi kitang paksanna khana bire har kanda marik chumba akogi kano oina parliament pukal kanda lamdam sigi ngasi mayok nari ba sidagi saru chama chama hena ki ba phangaba mayok narak pa yabe illegal immigrant se khandok na ba masi khandok triba ba akogi census taw dana ba masigi chap chap wa phama kanna taksin bire har kanda parliament warep lo bo yana na ba masigi chap chap law ma puthok pa yana na ba masi ta hunjani ai sumain thamjage so apel lama khang su taw krai ko gi manipur gi hojik lepa lai chanan changse lai ba illegal immigrants sing se khoi gi thingna ba gi damakta khoi gi manipur gi lai ba representative ba mp ahum na haiba tare khoi gi parliament ki monsoon session phami ba matam sida haiba tare khoi gi pukhat pira kan da khoi gi maroina thoi ba conflicts su illegal immigrants ki chawr ba khoi pot am khak su yaw bani na masi kam dong na thingani aduga thoi ba notice na khoi gi karam na khoi gi mapung fan implement tong na ba gi damakta khoi gi steps sing so khoi government ki side ki su lokhal kani haiba ki thaja ba su tamjari